Yelhomi Kanabagi Ihoda, Lamjing Mera Oikraba, Laikidraba Sapam Robin Hoodki, Mangarak Suba Laiki, the beginning sing numit, Tauram Ngasi Jesse ILPS Student Wing Amadi, Ananda Singha Higher Secondary Academy Student Union Sinduna Pangtokre. Ananda Singha Higher Secondary Academy the Pangtokiba Tauram Aduda, School Asiki Mahiroi Amadi Oja Singna, Lamjing Mera Robin Hoodki photo da Laikatuna, Ikaikum Uki. Malem ki COVID-19 positive oiba missing crore aman lakh tara nipan listing kunmapan ga satruk supna ani sukray. Laina asina maram oiduna laikhidaba missing na lakh manga listing nipu mari ka chama humdoi sukray. Malem ki laibak singi marakta US na positive oiba missing khwaidagi yamdi. US ki oina positive oiba missing lakh kumapan listing marifutara humdoi ga chatrat humfu sukray amadi sikhibana miyoi lakh amaga listing kuntrama thoi ga chamri yankhai taritni. India ki oina housing fawbada positive oiba miyoi lakh taret listing taramapan ga chatruk humfu manga sukray amadi laika nabangam dana COVID-19 na maram oiduna laikhidabana miyoi listing kun ga cham humfu sukray. Mahatma Gandhi National Rural Employment Guarantee Act listing ani manga gi makhada None district ki Rangkhung khulda lamtu sengbage thabak paikhat kray. Ngasi lamtu sengba adu social distancing thamduna chathaki. Belas Authority ki aching gangmaina phongdorakpada khul asgi lambi ki phibam asi nongju pantha oirakpada asuki matik phibam yamna phatte athuba matamda koilas thabiduna semjin binaba lenga ki pukning singsilakli. Uttar Pradesh ki Kanpurda police personnel nipan hatpada chenaba mirot oikraba Vikas Dubey fananaba UP police ki team kunmangana thibo humbagi thabak sathakrai. Vikas Dubey Faridabad ki hotel amagi CCTV camera da urakbadagi mirot oikraba Vikas thibagi thabak adu chathakibani.